Mr. Speaker, ngasigi mosala sida yauriba drug ki zaithieng haibasa social problem amani. Social problem ama haibasi social structure adugi manung da lairiba institutions jingdona maram moirakanda thogan mani adubu laibak thibadi ngasigi house asida miyam dona tainaraga leire masimak laibak thiba mosala makhangni. Mr. Speaker, ngasigi mosala se lala haibadu uchanaba aigoba logical argument khara dang makhada thamjage ahanbada kunai ma chaukhatpa kunai ma ohongba purakpada malemgi anoba yawon amadi social problem ama mayokna na bahonaba matamda socially economically politically amadi culturally strong oiba changi haiba singadu manipur da mapangan sonbana maram oirakanda ngasigi drug ki saithieng asa manipur da phangmani maram asena motion si lale sir. Mr. Speaker, ngasigi mosala sida paliba drug haibasa drug ki business asi malem gi oina petroleum amadi am ki hek mathang da khwaidagi sendong leba business ama ori masina maram oira kanda khulai paiba lalholup sing political backing leba mioi kya amadi senjau paiba mioi kya amana drug ki business asida yausali amuksu 1980s tagi haura kanda manipur da drug ki saitheng phangli masigi achoba maram na geographical location ori sir maram masina mosala silali. Mr. Speaker, ngasigi mosala sida ngasigi Manipur haiba state asi golden triangle amadi golden crescent gi aikoi gi drug ki gateway oibana maram oira kanda amuksu masibu thinga doriba international border with Myanmar 96% of 398 kilometers ya naked fencing da lebana maram oira kanjada drug puthok pusin tawbade hena khudong chahali maram asina mosala silali. Mr. Speaker, drug thinga doriba Narcotic Drug and Psychotropic Substance Act 1985 asijo maya yaudaba kaiga pankak ori masigi khudam haibabu ekasigi section 59 da palliba kanagumba mioi ama commercial quantity ke sang da phaba targa de mioi du sahi tara da ki kun phaba jenda aduga fine wena lupa la ama da ki ani bawu thibi yai hariba singa si lejaba taraga su aikoi gi wayan sathabada aduki matik matam changmana maram oira kanda drug la lolba singa sida aki akhang yawrak taba amadi maning makha tamna drug la lon ba chobo masak ama oira mi maram asina mosala silali. Mr. Speaker, aikoina drug si thinge haiba taraka de aikoina mechanism ahumga mathau tai madudi ahanbada supply reduction asini masigi makhada achobada gi haura kanda macha phauba drug yonba thaba amadi puthok pusin tawba se thingba mathau tai aduda masida hena mapung phan ga dori basina NDPS Act Manipur government gi war on drug amadi state ki actor singni adu haiba singa se Mr. Speaker Manipur da maming tagi ona leiri madagi khudam haibabu nap law enforcement agency amadi AR na kurak hangdana leiri ba Manipur Gisingi Lamsing asida Manipur Remote Sensing Application Center 2023-24 ki report ki matung ina 11,288.07 acre da popi thari masi lenga na khangya du bukari mata to bangamte. Mr. Speaker, demand reduction laiba situ aduki matik mathau tai masida Social Welfare Government of Manipur 2022 ki report matung ina Manipur da leriba drug users ya 1,20,000 muklei adubu Mr. Speaker Manipur da leriba aikogi the addiction center asina center sponsor gi makhada sumna de 27 lei mahaki intake capacity jina 575 ni state government gi makhada sumna de amakhak lei mahaki capacity jina 50 ni aduga aikogi private ki on 46 lei mahaki intake capacity jina 1741 ni apun ba leriba intake capacity ji 2336 ni aduga apun ba leriba the addiction center jina 76 ni aduga Manipur da leriba drug user jina 1,20,000 ni masina mayak sengna tak le madudi Manipur demand reduction ase aduki matik thingre totally fail oi raiba. Mr. Speaker, makhata na muksu yengsi madudi harm reduction lai bes jo aduki mathau tai adubu ngasi government of Manipur jina masigi thoksin thaurang amata ngasi bawo paikhat pirakte. Mr. Speaker, hana drug ki lambi da khongdar ba mioi sing asibu normal oiba moi ki punsi mahing amada lakna bo hona ba matamda sharing and caring gi mathau tai adubu ngasi government asina amadi school college sing da syllabus kya ama drug ki matang da hapchen ba mathau tai adubu ngasi ki government asina thabak ona paikhalak tabana maram oira kanda Manipur khunai nongma nongma gi drug ki victim oirak na ba soba macha mo hali masi khudama ki responsibility government na pugadabni maram asina motion silali sir. Mr. Speaker, loisalakpa sida Manipur haiba strategy malem gena khwaidagi methamphetamine puthokliba Myanmar haiba leiba asiga 388 kilometer border fencing tawdana leiba state amani masimag yamna khudong thiba aduguba state samadala yaurabani masida sonatana 2023 ki July dagi hauraga 2022 ki July dagi 2023 ki July phawbada 127 million ki oigada badra ki chang phakare masida chenaba ayamba Manipur da leiba high profile amukso Mr. Speaker, Manipur haiba state asi drug ki case ka mari laina khwaidagi BNP ba leiba ama oibana maram oira kanda drug karbar tawriba mio singa sina kirekta na ba macha ama ohali masina maram oira ka sida Manipur da drug ki chatheng phangmani maram masina mosala silali house tagi withdraw tobina ba Speaker chagi puli sinsinjari. Thank you.